Headmaster Leitaba Amadi School Management Committee Leitabana Yam Wana School Chalaihouri HAINA FESOK की MAIKEIDAGI FONGDORAKLI Federal Students Organization Chalaihouri FESOK की MAIKEIDAGI थादोरकपा चेरोल अमदा Organization असि Secretary Education and Library की थौपुरिबा Khetribim Nauchagi Liching Makhada FESOK na Safunglopadagi Education Sector Bo Fakat Hanabagi Damakta Leptana Chatharakliba School Survey Saruk Ama Oina Ngasi Imphal East Kimanung Chanalaiba Takil Sanjambam High School Nongpok Sanjambam Haidbama Masida Yangsin Kongchat Ama Chatki Yangshinba Aduda Mahiro Chani Henbana Mahitam Diba School the Headmaster Leitaba Amadi School Management Committee Leitabana Maram Oirega School Asi Yam Wana Chalaiba Thingaraki Science English Thangtagi Oja Leitaba Amadi Voice Toilet Yamna Mathong Chadaba Thingaraki Hairi Maramaduna Award Passing Asi Numit 3 Fawagi Manungda Journal Education Office JEO Imphal Amasung Education Department na Athubada Yangshin Gadabani Tangdu Leitadraba Leibaki Film Asida Mahiro Chani Henna Mahi Masing Ningtina Takpiriba Mahiro Shang Asibu Matam Chana Yangshin Bidaba Haibasi Kunai Asibu Mutatbaga Pankangni Education ki lam asida award pa layutraba matam amadi mahi masing tambagi chang asina wangliba makai kunai asibu afaba chawkhat pa kunai ama oigedoribani aduna tangdu leitadraba leibaki film asida mahi masing tambagi lamda leibak miyamna yariba makai aget pa apanba pibidanaba loinana FESOK na leptana chatharakliba school junction bagi khongchat makhata na tongan ba manipur gi kachin kuyada chathigani masida leibak miyamna mateng pangbiyu amadi Education asina maikaisin matuna fagalaklaba matamdata afaba chawkhatpa mangjin thaba khunai amu oiba ngamgani haina cherol asina makhatari